Kuki NP Sadar Hill na kauba meeting da security ki miyoy amata yawba yaroi haina SP na phongdokre. Social media platform da Kangpokpi Area Protection and Development Committee na Kangsup area da Kuki singna namna taba ke Poland kauba mafam asida thasagi kunthra da Manipur lenga ki makhada service tawriba civil police MR amasung IRB da thabak tawriba Kuki masa singna Kuki NP Southwest Sadar Hill ki mifam da yawba yaroi haina Kangpokpi district ki SP na ngarang notice ama thokre. Kangpokpi ki SP na thokpa notice na hai mifam asi lo na yade masi oidaba mifam ni kanagumba person singna mifam masi yaurabadi disciplinary action lawgani maramaduna lengaki makhada security uniform set pasingna mifam masi yaudana ba notice asida palli masak khangdaba email amadagi Guwahati High Court ta bom pokhaihani haina kihalakhre. Assam ki Guwahati High Court ta bom pokhaihani haina masak khangdaba email amagi khuthangda kihalakhre haire. News report singi matungina masang maming khangdaba account amadagi ngase yuk tharakpa email amada akiba sipirakibani haire. Mail adugi matungina court complex manungda pokhaibagi thaudo ama thohalagani haina phongdorake maduna maram oiduna court ke official singda mipaipa puhan khibaga loinana local authority na khongjel thona ngak senbagi thabak lokhatuna kopna yengsinbagi thabak paikhatke haire. Amaramda Guwahati police amasung special branch SB gi maikai dagi so court complex sang senduna ngak sen bagi local liba thabak singa du yengsen ke amarom the cyber crime expert singcho mikum naum singna lehan kibuka loinana akiba pirak laba mail adugi khongol liba hawkre haire. Bom pokhaihani haibagi akiba pirak laba so court ki thabak thoram singdi akai bi yaudana adumak sathaki haire. Adum oinama hawjuk phawbagi oinadi bom pokhaihani haibagi akiba pirak laba mail adugi sapchaba ama khangdokpa ngamdana leiri haina news report sing asina makha tarakle. Pripak pro gi nupi lanmi ama yauna kadar ahum phagat pangambada natana makoina phajenduna thamlamba mioi ani rescue tawba ngamkre haire. Sel ki demand ga mari lainana Manipur gi lalholop ama oiriba Pripak pro gi lanmi singna phajenduna thamlamba mioi ani police na rescue tawkhibaga loinana mioi ani adubu phajinbada chenabani haiba lalholop asigi nupi lanmi ama yauna mioi ahum police na khulai ga kona na phagat le haire. Police ki powers na hai Manipur police ki kangbuna akang namba paw ma phangbadagi Imphal East district ki Sagolmang police station ki janba nga khapat adventure kharong manaktagi Pripak pro gi lanmi ahum phagat ki pharaba mioi singa dudi nongthomba maingok sing sahi kunthraum doi nongthomba mohen sing sahi nipumanga amadi kaisampat sana lema allies tampha sana allies lingjel sahi nipu kawi makoi bu wahong pahong sathapa matamda Nauren Bihari College Khundrakpom gi mafam amada makoina ransom gi damak mioi ani phajinduna thamli haiba khangbadagi mafam aduda police ki team khulai thuna changsenduna mioi ani adubu tekta kaidana kanba ngamki haide. Police ki kangbuna makha tana thijin humjinbagi thabak tathabada loinana makoina sijinaramba point 32 gi pistol ama magazine ama kapa yariba maru manga mobile handset taruk two wheeler gari ani amuba masu ki west bell ama phangba ngamke haide. Nakala maromda tha sigi kundaso Imphal East ki sawongbong thongkhong awang laikai dagi lalholup Pripak ki lanmi ama su phaba ngamke haide. Pharaba lanmi aduna sawongbong thongkhong awang laikai dagi Khundrakpom kanto sing sahi kungani toy kawi haide. Border town more amadi kaira wangkhem singkhongda operation sathabada khulai kyamarum phagat pangamle haide. Security force ki kangbuna ngarang Tengnopal district ki more police station ki manung chanba yangaubung amadi di bungmol village ki akoi bagi mafam singga sathakiba search operation da khulai paiba singna lotsenduna thamlamba ID kungani thoi nongmai amadi atai khulai kyamarum phagat pangamle haide. Police ki pawsina hai phagalaba khulai singa dudi 152 mm ki ID metal mari 76 mm ki ID di plastic taraganipan Motorola taret Motorola Petri manga AK-47 FCC tara BP jacket ani combat dress sama khungu PR ama phagat ki haide. Indiana Kuki terrorist sing asi hui angau boga pangkhak oire khanglabasu kayam kuina thadokuna miyam sikhan ki gadori haina Joy Chandra na phongdokre. Justice Committee ki chairman Joy Chandra Konthaujam na Indiana sen Kuki narco terrorist sing asi hui angau boga pangkhak oire haiba khanglabasu kayam kuina thadokuna Manipur gi micham miyam da sikhan gadori haina Manipur miyam na India lengak ta hangli. Wapam asi Justice Committee na paring 9 satharpa 1891 gi Anglo Manipur war da akan balanpham oikhiba
Silsar kalamdagi sanglakpa British landmi singa Kanglaipak Manipurna nongsup lan phamaina khangnariba Leimatak Leimaton Lamangdong hairiba mafam singa sida ima leibakkidamak akanba lan soknakhiba aduda lusingba athauba ipai pusing sanakha kalasna sagol hanjaba sananganba laurung purel Major Laitam Mukta Longjamba Poila Bira amadi sakhang haudaba singi mafamda awangba thakta ikai khumnaba utpa amadi hailai katuna thauramasi Bisnupurgi Kiyamba Sanglenda pangthokkiba aduda Joy Chandrana makha tana hai ngasidi sin Kuki narco terrorist singna Central Force da on sinduna khut thaduna miyo kya hatkre Central ge office kaya mai thakre State ge office kaya mahan tagankhre masigi mathakta miyo kya hatkre yum kaya mai thakre masida natana India ge phiral phawba sing thaduna khona nesinduna sathariba thawung sing Central government yenglaga leiriba se in yo thaba matam yore laiba ama saukhatpada asoba thodang loriba MLA singna miyam ga tanaraga thabak thoram tawdabadagi maranagi wakhalo da thabak thoram tawbadagi ngasidi ima laiba kang khongsaire Manipur ga yumlo nariba Nagaland amadi Mizoram loina Kuki MLA singna ngasisu Kuki singi apamda thabak thoram tawri masi aikogi MLA singna mikap thokpa matam yore ngasisu aikogi mihut leina aikogi lenga thamba ngamdre Central gi lenga na salaiba lamdam ama oiri atubada MLA sing wakal sungsinaraga government semu lalna maram oiraga relief camp ta leiriba sing wabana kham thengle makhoigi dama khanbiraga Central government atubada resettle tawnaba honabiyo hojik sangba yariba mafam sing yumkai sabiduna resettlement tawhanbagi policy paikhatpiyo loinana relief camp ta leiriba sing asidi sufam nompham khangdaba sing Central government na policy tawduna chanaba thagnaba pibiduna sel thokhanba mathau tai haiki Khongjom de gi thoram miyam gi mihut singna wahan thok lehensi haina Paunel Khol gi editorial ta thamlakle British na Manipur bu khudum chansenduna makoi gi lengak makhada lehanna ba haibadi makoi gi loilam oihanna bagi damak landarak pada mayok na duna Khongjom gi kheba singda sokna khiba lana du buning singduna lanpham adu da laikhidraba Manipur gi athauba singi mafamda ikai khumna bu utpa April kun gomdoi bu Manipur government na Khongjom de haina thoram pangthokle April kulumdoi da thoram asi pangthoknari ba se Khongjom gi kheba singda akan lan sokna khiba amadi pauna brajabasi yauna thongna phaba kaya gi punsi loi khiba adu April kun gomdoi dani haibagi ni adubu miyoi kharanadi akan balan phamadu April kulomdoi danate April kun gamanga dani maramaduna state ki thoramasi April kun gamanga da pangthokpana asumbu oigani haiduna April kun gamanga da pangthokpasu yauri asiguma sayet nabalairibasi laihandana ba Manipur gi miyamna amadi government hona basungani British ka sona khiba lan phamadu prithvi gi oina sakti leraba British ni soidana so Thiraga daba lanpham ni khangna Manipur gi ningtamba mahanba yaroi haibagi damak thona phana sokna khe lanpham aduna Manipuri sing ase mikha ponba pamjarakta ba ningtamba ngakna bagi damak siba ki daba phurumni haibasi tai British na Manipur gi ningtamba mahan khiba adudagi hauroduna ngaside tonganba maningtamba laiba amagi saktam adu leitre British ki ningtamba phanglaba matungda so India gi phibanungda tinduna India gi saruk ama oire India gi saruk ama India gi democracy gi sana kanglon gi matungina sahi manga gi lengak naba election pangthok to na miyam gi mihut khanjari adubu miyam gi mihut oiba singasi India gi chana pathak gi matungina angpham thokpa hak sing maning tamna phanglibra haibasi hangnariba wahang oiri election mai paklaba mihut singna makhoi gi lusingba khanbada maning tamba ngamjadaba India lengak gi lusingba singna khanbagi phibam da leiri masimagna mahorul dagi maning tamba pamjarakpa singi zada naudani haibada paktre asigumba mataw asigi mahut ningtamna lusingba khanjaduna ningtamna chakholambida chatuna chakhotpa leba ki nungai phaba miyam oihannaba miyam ki mihut singna Khongjom de pangthokpagi wahanthok leihannaba honafam thui haina thamlakle